Manipur da ahan boy na black fungus ki case ani thengnare rims amadi CJ hospital da case amamam thengna ki bani loinana hau ki bapung kun mari da Manipur da mioi chatret marputara nipan na COVID-19 positive oi krem mioi taraga nipan na laikidre Chief Judicial Magistrate Imphal East na michen ni haina lautok kraba kanguzam Karnajit Manipur Police ki akhanaba team amana ngasi Delhi dagi Imphal tamna purakre Laingak na jangsilak liba aggressive mass testing ki manung chen nga si Imphal West ki singjamai chinga makhong mapada curfew thugay duna lakpa miyoy kun gamapan test daw bada miyoy mari positive oiram le Laibag asida hau ki bapung kun mari da COVID-19 ki anoba case lak amaga lising kun taret hangalak tuna chahi asigi April mapan ki matung dagi nong mada COVID case masing khwai dagi yamdana lakpa numit oire Amasung Central Government ki midyang makada chahi asigi July thakai dagi hauraga nong mada laibag asigi miyoy crore amamam COVID-19 ki vaccine kapthok na pandam thamkre Mayam mukrumzeri adom nengbiribas impact news ni ay gauri hawbam na haujik pungja si fawbagi maru oiba pausing mayam da bizeri Manipur da ahan boy na ngasi COVID-19 naba miyoy anida black fungus ki case thangna kre case ani asi rims hospital da ama aduga CJ hospital da amagani rims da black fungus na narba miyoy adu masagi chahi ni fumanga room suraba Imphal West gini aduga CJ hospital da layang liba black fungus na narba miyoy aduna masagi chahi ni futaruk rom suraba Imphal West district gini state asi da covid ki layang chathariba hospital singna Jackson na bakhang halaki bagaloina na case asi thengnarabadi athuba matamda report tauna bakhang hankhre nakalamarom da ngasi Manipur da mioi chatret marfutara nipan COVID-19 positive oiki ngasi punna mioi lising manga ga chatret kun test tawbada mioi chatret marfutara nipan ge positive result lakhibani positive oibagi changna chada taraga humdoi 10.8 manga ni ngasi leina asidagi mioi taraga nipan laikide Pandemic asi haurakpadagi hauzik fawbada state asida laina asina laikidaba mioi punna chanipan kun manga sure hauzik fawbada state asida COVID-19 ge apunba case lising yankhai mathoi ga chamga nifumapan sure ngasi laikidraba mioi sing adudi Churachandpur dagi ani Imphal East dagi manga Imphal West dagi manga Jiribam dagi ama Kakching dagi ani Kangpokpi dagi ama None dagi ama amadi Thoubal dagi mioi amani Ngasigi positive case sing adu Imphal East dagi chani taret Imphal West dagi chahum kulhumdoi Thoubal dagi Marfumathoi Bisnupur dagi nifugamapan Kakching dagi taramari Ukhrul dagi taramapan Churachandpur dagi yankhai gani thoi Chandel dagi ahum Senapati dagi tarahumdoi Tamenglong dagi nipan Kangpokpi dagi mapan amadi Jiribam district dagi taramapan ni ngasi leina asi naba mioi chatu kun mapan fagalaktuna discharge tauki apunba discharge tauki ba masing na lising nifumathoi ga chatret marfuni tho yaure hauzik Manipur da COVID-19 na naraba active case lising nipan ga chamapan nifuni thoi leidi fagalakpagi changna cha da marfumathoi 10 sino manga oire State asida COVID-19 positive oibagi case ngan na khangdok tu na hantha hannabagi pandam da Chief Minister N Biren Imphal West ki oina aggressive mass COVID-19 testing drive flag off tawkre Chief Minister Biren na mass vaccination amadi mass testing drive na state asida COVID-19 bu lakshin bangamgani mass testing tawbana numit kharani positive case hangal laklabasu tapna case hantharakani Mass testing tauba si da positive oirakpa mioi sing thamnaba constituency humfumaki MLA sing da makoi gi constituency da community isolation center hangna bhai khre haina phongdokhi Health Directorate Lamfelpata Lamtaba Medical Team sing asina Imphal West ki mafam taragani thoi da mass testing chathagani hairi Nakalamaromda da laingak na jangsilagli ba aggressive mass testing gi manung chen nga si Imphal West ki singjamai chinga makhong mapada curfew violator kunga mapan test tawbada mioi mari positive oiram kre hiramasida pawdamama अखोई मियाम न कोरोना वायरस टेस्ट तौदबदगी
मियाम मरक्ता वायरस असी क्या यामना संदोरलबगे हैबसी खंगमदबनी अदुबो अखोय मियाम मरक्ता कोरोना वायरस यावरबा मियोय क्या अमा लेरे हैबसी ngasi aggressive mass testing drive ki manung chana sinjamai chinga makhongda curfew violator sing test to buda mioi mari coronavirus positive orim khiba asina mayek sengna takli ngasi CMO Imphal West amadi sinjamai police station ga kusan madana sinjamai chinga makhongda curfew ge thingba thukai dun lakpa mioi kun mapan rapid antigen test kit sijina duna test tawke maduda mioi mari positive orim khibani hariba mioi mari adu thobal mojing dagi mioi ama uchiwa wangbol meyai lekai dagi mioi ama thobal keibung mathak lekai dagi mioi ama amadi dilong lo manga hariba mafam asidagi mioi amani mioi mari asigi manungda nupi ama su yauri tara mathoi ga makhai adai dagi detail tawba horokuduna mathang pau pinaraga koigi CMO pau phone CMO office doctor sing laaga makoi si test taw ho ji pung ama adai dagi test taw ho ni mi kun ga mapan test taw manungda mi mari nupa ahum nupi ama positive oire aina mayamda parjada pijening pau geldi jiki oiriba second wave pandemic asi aduki matik khudong thingai oire aduna yari makai test tawthokpiu nganna test tawthobagi kanaba mana positive oire hairabadi home isolation natraga covid care center da sakarna piriba afam jingda thuna layeng nabi khudong chaba makhata na santoktuna bagi damukta aduma khudong chaba do phangani aduna maram laitana curfew thuwara pangche chatpa amjaw sor da chatpaji chapiganu hujik curfew thuwaiba kunapani apoina pharaga test tawite mi mari yawise maramuduna akoi police ki mage de haijebadi district administration na thoiba hukum se sarja singna ngakna chatpiu adu nga abo tamda khoigi covid ki santorpagi kara magai di control to bungongani haiba pawgen si sarja da hunjage maram chadana curfew thugaidana koche chatpa SOP thugaiba asina chingba kaya asina coronavirus asi paksana sandokhan ba yabagi oithokpa leibana miyamsu lengangna piriba thingmusing asi ikai khumnabaga loinana SOP ngakpa amadi hek chingnabaga test othokpa haibasi tawdaba yadraba thogdang oirakle impact national poromjariba ketmayom premchan Imphal West District ki thangmai banda Imphal West ki DC laktu da laikai na senduna COVID-19 test tawbada thogla uyadaba miyosing fagatuna test tawkhre Imphal West ki mass testing tawbagi in charge oibada nantana district asigi additional SP su oiriba TH Vidyapati na luchingba kangbu ama lambida curfew thugaiduna thoglokpa miyosing fagatuna test tawbagi thabak chathake Sagol banda su test taw haiba yadaba miyosing police na fagatuna test tawhanki Hiram masiga mari laina Vidyapati na mass testing asinga si khakta chathagada banate Laingak na thamliba thingba si thugaiduna thoglokpa miyosing fagatuna makhata na test tawbagi thabak chathaki gani haidi Imphal West Police na su curfew violator basing detain tawraga sidai ba timamana covid test tawrari to dimaram sadana to patat pa thokpa last month adana uttana supi hakana to sele ro kapati to piro covid ki tabba protocol and guidelines sakani sutoba lockdown guidelines amadi covid SOP guidelines mak na sapiyo aduga ko masi kinda maiga tawibasi Sino may kada tawni handle laite jaga Imphal West District namin tanda jaga kaya singa anytime anywhere at kay district mamadi medical team naman rada mo na rin ito gani aduga laikai covid laikai dito covid badagi arrest na mo na bata or Imphal West District as a whole and Manipur state and whole state pandemic spread and din ang buhon na wala kasi ako'y yana deli tampo ko gani aduna layer khulakka resu sandi thoto resu covid SOP ngakta na lockdown violate tawaga curfew tawaga kopi ang basin topiro ako'y ithenate na ako'y na COVID test ni aduga regumba positive oramba aduga negative oramba aduga matumina sababa adum action da khotagani Kangpokpi District ta COVID-19 positive oibagi changwang khalakpadagi Kangpokpi Town Committee na District Headquarter da lockdown laukthokre District asida random mass testing chathabaga loina na lambida COVID protocol gi wangmada thoglakpa mioi chama tararom Kangpokpi Police amadi COVID Task Force Kangpokpi na faduna COVID test tawhankre
Kangpokpi Police amadi COVID Task Force Kangpokpi na public place amadi lambida COVID protocol kaina thoklakpa mioising test tauba aduda mioi ama positive oiki haidi. Chief Medical Officer Imphal East amadi Waiton GP Second Web COVID Task Force ani na khutsamnaduna Waiton Maninglaikai Community Hall da mass COVID testing tawkhre ngasi mioi chama kunlom testing tawbada mioi manga positive oiba thengnaki Hiram asiga mari lainena Waiton GP Second Web COVID Task Force ki chairman P Surbalana hai ngasi Waiton da ahumlak shuba oina pangthokhiba mass testing aduda positive oirakliba mioi manga asi tharaga Waiton khulda mioi marfutara positive oire Loine na khul asigi oirakliba fibam asigi yenglaga khul asida anaba yawrakpa matamda home isolation tawbada athingba thamle haidi miyam nasu isada hairi balaina asigi jingnaba ama leirakpa matamda lot sinduna thambagi mahutta matam chana test tawthokpiyo haiki Jiribam district COVID-19 positive oibami gi masing khanghen hengalakpadagi containment zone lauthokraba mafam singda paktaknana test tawbagi thabak chathaba haukhre Impact News na district medical officer dagi phangba pauda district asigi oina hauzik active case marfutara mathoi leidi mioi marfutara mathoi asigi manungda mioi nifutaret na Jiribam gi Harinagar da leiba COVID care center da amadi mioi nifugamari na home isolation da leiduna layang chathari haidi Haukiba me kunga tarukta Manipur laingak na order thoktuna private hospital singda COVID-19 gi layang chathabada lauga daba layang malep khiba adu khara semdok semjin tawraga nauna order ama ngasi thokre Health and Family Welfare Government of Manipur gi Deputy Secretary Soimilen Langen na khudiek piduna thokpa order aduda General Isolation ki charge nong madalupa lising ahum High Dependency Unit ki charge nong madalupa lising taret Ventilator sizinadaba ICU ki charge nong madalupa lising nipan amadi Ventilator sizinaba ICU ki charge nong madalupa lising tarani High Ribasenfam sing asida registration pamung nursing amadi boarding ki charge sing khak yauri Hidak langtaki oinadi taseng na sizinabagi matung inna ningthina record thamduna amadi patient party da numit khudingi akupa marol khanghallaba matung da charge tawgani Oxygen su tokhaina chatnaba yaba mamal amada laugadabani loina na laingak na piriba oxygen sizinabagi chatna kanglon sing hospital sing na ningthina ngakadabani amadi patient amadi amada piriba oxygen gi masing su ningthina record tawgadabani haidi Doctor na piba prescription gi matung inna pathology amadi radiology gi test tawba tarabasu normal rate ta tawba yagani Caesarean section amadi emergency surgery yaurakpa taragadi madusu tokhaina charge tawba yagani haidi Remdesivir su dose amada lupa lising ahunga chamri khak launaba amadi PPE su sizinabagi matung inna charge tawba yagani haidi Loina na private hospital singda COVID-19 layang bada CMHT amadi PMJAY na cover tawgani haidi Manipur pumbada lairiba laingaki lanaigi aided school pumnamak hangba yakhiroi haina education department na thokpa order amana khanghalakli department asina governor gi mingda thokpa order amada status sigi COVID-19 gi oiriba fibam asida mahairoi oja amadi non teaching staff singda lighted asi sandoklaktana ba athingba asi anauba order ama thoktriba fawba thamkigani hairakli Kakching district laiba lainga ki mahiloishang anida private hospital ani na chalaiba COVID care center ani district asigi CMO masha yauna hangdokraga hauzik na cell yamna laure haina wakat laklaba matamda health ki director na department the knowledge laite haina fongdok kiba wafam asi angak papo I haina desam Kakching district council na fongdorakli Mahairoi lubasin na thadorokpa video release amada desam Kakching district council gi vice president TH Sanathoy na hai Sun Hospital amadi Ima Hospital ani asina lainga ki mahiloishang singda department gi ayaba ningthina lauduna hangdoklaga sel ka hena laure haina media da yaurakraba matungda lobasina makhatana thigatpadasu patient kharada makhoidagi sel ka hena laukhibagi wakat thengnare hairiba private hospital ani asina chalaiba
COVID Care Center ani asi hangdokpa matamda Kakching District ki CMO Dr. TH Rajan Masayauna hangdokhibani. Sel yamna laubagi wakat laklaba matamda Health ki Director K Rajona media da haidiba center ani asi hangdokpada department da paupiram de haiba asi maram chade. Maram asina wathok asida department ki maikaidagi domination bagi mahutta laukhat phamthokpa action sing laukhat piu. Loina na hospital sing nasu maram chada na patient party dagi laushin ki vasan pham sing athuba matamda imung manungda handok piu haiki. Sida desam na hangning libati hariba hospital ani si kanani shilibano hospital ani asi hangbada district asi gi CMO yauki haibagi media gi kuthangdagi khangjare aduga matau karamna district asi gi CMO yaurga Directorate of Health Service ta masigi knowledge lairamdribuno masigi matakta kari action lakhunaba sem sabirage makatana siguma phibam miyamda samanuma phibam asi thoktanaba mari lainaba authority na miyeng changbiu laingakna covid patient sing layengda lawgadaba amount gi thaktama chana kanglon sing hospital asina ngakna chatpiu amadi laingakna ngakhanbiu More the changlak pamiyoy sing COVID-19 negative oi haibagi certificate paidrakadi changhanda bahaina community leaders sing amasung autonomous district council moregi members sing yauna famkiba mi famna warep kray Tamil Sangam Moregi conference hall the SOP ngak na pangthokiba mi famaduda Myanmar gi mi oising Moregi Sunrise Youth Club ki playground amasung Howland 5 border fawba tang changhanba Moregi CSO singdagi member ani ahum khangatlaga More COVID-19 task force sem bahaina su warep lauki warep adugi manung chana Imphal dagi More changlakpa gari driver amadi passenger sing su COVID-19 negative oi haibagi certificate check tawgani haidi COVID-19 ki akan bashafu lagta UGC ki makhada laiba university kayana semester exam pangthoknaba hotnariba singasi GM University ki authority na mityang changpham thoi haina university asigi mahairoi singna thamlakli University asigi manung chana DM College of Commerce ki General Secretary and Chitrasen na DM University ki odd semester singi exam tawbagi matam ka he na hujin khibana mahairoi singna chahi manglagadra haibagi mi paiba poknare Haukiba chahida COVID-19 laichana matam kuina sangna class tawdana laklaba matung laichat asi khara safaraktuna class tawba yabagi khudongchaba fangkiba matam dasu university asigi oina class tawkhide matam aduda university asigi teaching amadi non teaching staff singi strike tawkhibana maram oiraga matam chana syllabus loishinba ngamkhide haike Mahakna makataraduna university asigi mahairoi singna mayoknariba khudongchadaba sing asi yenglaga mari lainaba singna akhanaba pambai season mahairoi singi chahi mangdanaba hotnabiu haina fongdokhi Amaram da hokiba covid ki laichat number maram orakanda like phajana tama phanghodraba matam like tama phangani haiba haina asa tawduna college kana ba horko matam da nan teaching staff sing amadi amada 2 to 3 days tagi hena class phangda maram orakanda syllabus ayamba cover tabung ngamna hodre hiram sida DMU authority gi oiba akan miyeng changbiduna satra singi punsibu mangdana ba amadi chahi mangani haina mi painari ba student singi yengi rakanda responsible oiba thabok sing adu lokhapiu haina satra mayagi mahut sinjaraga ngasi humba president asi toksai Amarom da Hauzik DM University ki bachelor degree first, third amasung fifth semester ki exam amadi master degree ki first amasung third semester ki examination sing online natraga internal assessment ki khuthangda athoba matamda tawduna mahairoi sing academic career manghandana ba hotnagadabani online class tawdriba si yamna niyom chumna administrator singna monitor tawraga online class athobada tawbiyo haina Pangal Students Union Danamanjuri University ki chairol amana mari lainaba singi pukning chingsilakli Nakalamaromda Danamanjuri University Manipur na lawgadaba examination sing hauzik thengnariba COVID-19 pandemic ki chaitheng asina maram oiraga amadi UGC na piriba guideline ki matung inna matam khara exam gi matam lep khiroi pandemic ki phibam phagalaklaba matam da exam gi matam lep kani haina university gi chairol amana khanghalakli Chief Judicial Magistrate Imphal East na michen nihai na lauthokraba kanguzam karnajit Manipur Police ki akhanaba team amana ngasi Delhi dagi Imphal tamna purakre miyoi kaya dagi namthak tawduna sel lauthokpa amadi tongan ba criminal case kaya da chenaba karnajit haukiba nongmaijing numit ki numidang da Delhi gi mafam amadagi Delhi Police amadi Manipur Police ki akhanaba team amana fakibani Ngarang Delhi gi Metropolitan Court amada puthok laba matung ngasi Air India gi flight number 889 da Imphal tamna purakibani
ngasi Imphal East ki Porompat Police Station da thamlaba matung hayeng Chief Judicial Magistrate Imphal East ta puthokadauri Panbaya International Youth Meet amadi seminar sing pangthokpagi mingda fund amadi mahairoi kayadagi fi laukiba English singani taraga mangada Nepal da thokiba earthquake ka mari lainana relief fund drive chathaduna mioi kayabu namthak tawduna sel haina thokiba thodok sing thokiba laikrei Aran bache chang amadi khudek saduna atopa mioi amagi maran mathummat naba honarambada natana migi selmat kibaga mari lainana English singani taraga tarukta police na faruraba mioi ni Chahi adumagtada mahak amadi mahaki imung manunggi miyoshing Manipur thadokuna chen kibadagi IPC section 406 417 420 gi makhada mahaki mathakta lairiba criminal case number 37 of 2015 gi makhada mahak asi michen ni haina chief judicial magistrate Imphal East na lauthokibani Cheating, fraud amadi criminal complaint case kayada chenaba Kanguzam Karnajit Kanguzam Allies KK atubada CJM court Imphal East puthokuna darkar leba action laukhatnaba hotnaragani Kanguzam Karnajit na mahaki machanupi climate activist ki mingda miyamdagi lana donation lobra haibagi angle su police na tigatkani haina Manipur police ki Inspector General John 1 amadi 2 gi charge puriba konsam jentana thamlakli Porombata laiba Imphal East SP ki office ta paumi singa unaba amada IG jentana hai Kanguzam Karnajit asi Porompat police station da criminal complaint case kaya yauna tongan ba case kaya da chenaba mioi amani kumja lisingani taraga tarukta Porompat police station na catering service tawba amagi payment pithok taba amaga mari lainana cheating tawbagi case ta fakhi case asidagi bail lauraba matungda mahak mafam khangdana lairakibani Karnajit ki mathakta Porompat police station da Imphal East district ki manung chana laiba mafam amada mahak na barada office oiduna laiba yum ama sasinaba soi sijinaduna atopa mioi amada yonthok lambagi case foreign national amada fraud tawrambagi case amaga mari lainana state government na thangatlakpa case loinana CJM Imphal East na criminal case amaga mari lainana wanted ni haina lauthokraba mioi amani Karnajit ki mathakta lairiba case singa siga mari lainana matam kayadagi mafam khangdana lotuna lairakpani adubu haukiba May 13 da hard intelligence report amagi matung inna Imphal East KSP Jogesh Chandra Haubizam gi midyang makhada Porompat police station gi SDPO na luchingba team amana Delhi police ki special cell unit ka khudsam naraga Kanguzam Karnajit pu New Delhi gi ashram chowk Maharani Vaktagi fagat pangamki Karnajit New Delhi gi Patiala House court ki Chief Metropolitan Magistrate ki court ta puthoklaba matungda nomit mangani transit remand da Imphal da ngasi purakhibani Karnajit ki branchal oiriba International Youth Committee asi Imphal da best of club kunga manga gi registration da hangdoklam le haiba khangbangamle Karnajit na aranba tawramba victim khara thoglakle loina na lakadawriba numit kharani asida ahenba victim kayasu thoglaklagani haibagi chapchaba thajaba lai haina IG asina makhata ki Ngasigi paugi mifamadu da SP Imphal East Jogesh Chandra Haubizam SDPO Porompat Ningthaujam Suraj Porompat Police Station ki officer in charge M Binotsu Sarugyaki Karnajina float tawriba NGO sidi IYC asineba IYC ase kaino da masigi history se koina thiba kanda IYC se mama sama ki brain magi brain child ni ahoina thiba kan 2015 16 swaida afaba society amagi ID drug abuse ki masing hengalakpa asau ba Dr. Gyan Taraba seniors moigi advice makha da matam du da club 25 committee na ma restart taweba 2015 Manipur da club 25 asida mama sama masida sumar keno oyeba club 25 ki advisor se hujik laiba renowned medical officer sing hujik serving oriba mayam ma yauri club 25 asigi pandam di blood donation aduga HIV ki awareness piba sigi matang da yamane hairiba sathiri ba umna club 25 hairiba masida restart tawba restart number se IYC ba keno sida masigi number je man misuse tawe khoi hujik restart office confirm tawba kanda mana IYC na sizinariba registration number se club 25 ta tawba number du ne matam du da leramba phaba thabaki ngathani ate mana tawriba activity siga club 25 diga mari sulai lenande Matang swasi the break amalawjage break ki matungda malem amadi India gi lairiba COVID-19 case ki update amadi Manipur amasung malem gi tongan ba ipau sing puduna lakjage impact news po mireng taduna laibiyo
You are watching Impact TV. Engaging, empowering, and impacting lives. You are watching Impact TV. Engaging, empowering, and impacting lives. mayam mamuka na taram nokchari bulletin asigi makha taba pau mayam da pizari laibaga si da hauki bapung kun mari da covid-19 gi anoba case lak amaga lising kun taret ka chamnga tara hengalaktuna chahi asigi hauki ba april mapan gi matung dagi nong mada covid case masing khwai dagi yamdaba numit oire hauzik laibaga si da covid naduna laidi ba active case lak tara ga nipan lising marfutara manga ga chamnga gi mathakta laidi laina asidagi nauna mioi lising ani ga chatret marfutara manga laikide apunba laikide ba masing lak ahum lising kun tramathoi ga chanipan marfutara manga sure haukiba pung kun mari asida mioi lak ani lising yankhai manga gi mathakta fagalaktuna discharge tawkiba ga loinena apunba discharge tawkiba masing crore ani lak yankhai mapan ga lising ni futare thele hauzik fawbada laibaga sida coronavirus na sokhan kiba apunba case masing crore ani lak marfumathoi lising humfutara manga hele loinena laina asidagi fagalakpagi changna chada marfutara nithoi dasmik sino mapanda haigalakle hauzik fawbada mioi crore kunga mathoi lakh humfuli sing nifutaru ki mathakta vaccine kapkhre nakalamromda malem gyoina covid-19 gi leiribe data gi matung inna hauzik fawbada malem gyoina punba mioi crore tara ga taret lakh tara manga gi mathakta virus asina sokhan khre laina asidagi laikidaba masing na lakh kuntra manga lising humfuga taruk hele malem gi oina laina asidagi fagalaktuna discharge tawkhiba punba masing crore tara ga manga lakh kuntra nipan henkre Central government gi mediang makada July thakai dagi hauraga nongmada laibaga sigi mioi crore amamam covid-19 gi vaccine kaplagani haidi laingak na paikhalak liba thaurang asigi dama covid-19 vaccine Covishield dose crore tara Covaxin dose crore taret makhai amadi Sputnik 5 dose crore kun makhai vaccine manufacturer singna laingak ta supply tawgadawri haidi National Task Force on COVID-19 Vaccination gi chairperson NK Arora gi matung inna August fawbada laibaga sigi oina tha amada COVID-19 vaccine dose crore kundagi kun manga fawba lairagani July thakai dagi hauraga laibaga sida lairiba miyamda nongmada COVID-19 vaccine dose crore amamam ka pa hauragani haidi laingak na paikhalak liba thaurang asigi saruk oina laibaga sida lairiba child immunization center lak ama lairiba si sizinaga daure Center ki maikai dagi state government the COVID vaccination asiga mari lainena vaccine schedule amadi slot sem naba khanghan khre haina paw sina makhatari Jatliba chahi lising ani kun gamathoi gi oina CBSE amadi CISCE gi class 12 ki exam tawdaru haina warep lawkre Wareb asi Prime Minister Narendra Modi na luchingba Union Minister Singh Yauba mi fama madalaw kibani athuba matamda CBSE amadi CISCE na mahiroi singge assessment criteria thadorak lagani haidi ningsing bayabadi CBSE amadi CISCE na school singda class 12 tamliba mahiroi singna class 11 class 10 amadi class 9 tamlingai gi data pikhatla u hai kiba laikhrabani loinana class 12 ki mark asi haukiba chahi ahum asi yauna internal performance ta yenglaga pirak payari adumakpo hauzik fawbagi oinadi chapchaba khangbangamdri Defense Research and Development Organization amadi Dr. Reddy's Laboratories anina khutsamnaduna puthokpa anti-COVID therapeutic drug 2DZ Dr. Singhi mityang makhada COVID-19 patient singda ahenba hidak oina emergency da sizinabagi ayaba pikre haidi DRDO gi matung inna 2DZ drug asi Dr. Singna COVID-19 na maram oiraga mayai oiraptagi khara hene sokchilaba patient singda COVID-19 gi hanadagi leirakpa medication da ahenba oina prescribe tawgadabani Drug asi yamlabada dumitara ni fawba sizinagadabani drug asi diabetic patient cardiac problem laiba acute respiratory distress syndrome laiba mioi hepatic amadi renal impairment
patient-singda sizinabada khara hena cheksinba changi loinana drug asi miron binupi macha chenbi mama amadi chahi 19 gi makhada leiba mioisingda pizaba yadri haide drug asi hauziki oina covid-19 patient amadi yumgi mioisingna Hyderabad ta leiba Dr. Reddy's Laboratories ki email address 2dz@drreddy's.com da pau faubiraga leibagi khudongchaba phanghangadawre Health Ministry gi maikaidagi 2DZ drug asina COVID patient amabu numit nini dagi humni faubagi manungda fagadhan bangami loinana anaba amada oxygen darkar laibagi chang chada nifu fauba hantahale haina fongdokhiba laikhrabani COVID laina gi kham thengna waraba matam asida status gi deputy CM gi assembly constituency oiriba uripokta National Food Security Act ki makhada lakpa chakthong sune assembly constituency asigi miyamda mapung oina beneficiary singda fanghandaba haibasi yamna laibak thibani haina fongdorakle wafam asi uripok assembly constituency gi BJP gi intending candidate Khombong Mayum Suresna mahaki maikai dagi thadorakhiba video release amada fongdokhibani Suresna makhatana status gi assembly constituency ayambada nafsa gi chakthung suna fangdabagi issue kaya ngasi maksu adumak lepa leitana thokle maram asina hiram asigi matangda lainga kamadi mari leina baloshang singna nafsa gi cheng suna fangdabagi issue asi koknaba thabak paikhat haningi loina na cheng suna piba ngamdabagi maram asi karigino haibadu leibak miyamna khangnaba wafam fongdok haningi masina trabadi cheng suna fangdabagi issue asi waroshin purakpa ngamloi hairakle Sinjamai amadi pasoi kendra thamai banda cheng keji manga piraga deputy CM leba khoi upo kendra da cheng keji ohum piri bogi maram si ai masi hangjaningi kari maram gi dongta cheng keji ohum ka piri bano aduga masi ju khoi honorable CM amadi khoi Imphal West DC na masi gi maram si yenghanjaningi khoi upo kendra da leibiri ba differently able person amadi mama pa kaina raba angang singi damakta angam mating pangani ai nonin khaidana moi gi damakta awatpa amadi angam mating pangana ba aina Chengi ajan singna miyamda cheng yenba matamda kezi masingwat na piduna miyamda minambada khangloi haibagi athenba wakhalasi thadok piyo haina All Manipur United Club Organization na thadorok cherol amada fongdorakli cherol asina makataraduna laikai amada card pai daba mi gi masing yamde adubo card pai ba miyo shingdagi ezen na keji masing kaklibasi yamna wangi maram aduna cheng keji masing wat na pibada lana hanjinna wari sabiganu haide Israel janabagi damak Delhi gi Karolba ki hotel amada lairakhiba Manipur dagi angang yauna miyoi kontragani pan COVID-19 positive oiramle positive oiraba miyoi singadu Delhi gi Sri Guru Tegh Bahadur COVID Care Center da admit tawduna layang chathaba hokre Miyoi singasi Israel gi damak India thadok lamdai da flight tongna ba test tawbada positive oirambani haidi panba yabadi miyoi kontragani pan gi khongchat adu positive oibadagi cancel tawkhre Thawbal District Police na gari huran ba ani fare makhoi na huralamba two-wheeler gari mari fagat pangamkre Police na faraba miyoi ani adu lelong jingkam makhadagi Fusam Mustaq amadi Fusam Altafni makhoi ani na huralambadagi fagat pangamkraba gari sing adudi Honda Activa 5G ani Honda Activa 6G ama amasung Honda Dio amani Thawdog asigi matangda police na thamlakpa paudamda ngasi ayuk pung 10 rom tabada Lilong area dagi Honda Activa ama mangkri haiba pau fongbadagi district asigi SP Dr. S Ibomchagi lamjing makhada Fusam Mustaqi yumda chingnaba laibadagi thirubada huran kiba gari adu leiram kibani makhata na wahang pahong tawbada makhoina huralakpa gari singasi Lilong Chawbong Mairen Khulda laiba MD Abdul Nasir na engine amadi chassis number 7 doi khanglakpadagi Nasir gi yumda thirubada Honda Activa aniga Honda Dio amaga fagat pangam kibani haidi Gari huran bagamari lainana faraba miyoi ani amadi makhoina huralamba gari sing Lilong Police Station da senakre haidi Ngarang numidang pung 8 makai taba duaida Porompat Police Station gi manung chana laiba Porompat Veterinary Complex ta laiba Central Dairy Plant ki gate mayada thawai yaudra bahakchang ama thengna ki badugi masak maming khangbangam le haidi laikhidraba miyoi adugi maming angom ton
chahi kuntraga manga apokpagi maming laikhidraba angom Rupachandra Porompat soibam laikai dagini haidi asiba hakchang adu Porompat police station gi personal singna Janims morgta pukhallaklaba matung postmortem tauraga imung manunggi miyoi singda senakre haidi Chathok hena leiba afaba makhal gi faudi marangkai na puthokna bagi pandamda Indian Council of Agriculture Research ICAR Society New Delhi gi member KH Nabakumar na kumbi maikai gi lomi singda faudi yenthokre faudi sing asi ICAR NEH Regional Center Lamfelpat ki makhada yenthokibani lau pari kuntra romda thanaba faudi sing asi lamdam asigi leihauga chanana research tawduna puthokpa chathok hena leiba makhal gi faudi ni Mapal lamdagi mahai marong sing laiduna thabagi hainabi thadokduna iramdam asidasu afaba makhalgi maru marang sing puthokpagi matam oire haina KH Nabakumarna phongdokhi Lieutenant General Pradeep Chandran Nair Ati Vishi Seva Medal Youth Seva Medal na ngasidagi Assam Rifles ki Director General oina fampuragani haidi Mahak ngalingai matamda Assam Rifles ke Inspector General gi fam pairamba amasung Assam Rifles ke Company Commander oiramba loina na Assam Rifles ki Battalion gi Brigade Commander oina command tawramba na Assam Rifles ki matangda North East ki oina yamna khumang chawsina khangba miyoi amasuni Mahak kumja listing amaga chamapan marfumanga da Sikh Regiment da commission tawrakibani haidi Manipur ki district taraga tarukta discipline taraga marigi Khelo India Center sing hang gadawriba si da thangta masana yawhalaktaba haiba si miyam amadi thangta bushtabani haina Huyal Lalong Thangta Association Manipur na Cherol amada phongdorakli Cherol asina makhata na khairi Olympic ki thakta pukhatna bahotnariba masana asigi khallaga Department of Youth Affairs and Sports Government of Manipur na yangsin biduna achumba afabadu tawbiu hairakli Manipur Badminton Association gi sanaroi kwa kaithal soibam laikai dagi Mongjam Pratap na laikidabada Manipur Badminton Association gi chairol amana awaba phongdorakli All Manipur Working Journalists Union gi President Oiramba Sagol Sam Hamantana laikidabada Coalition Against Drugs and Alcohol kadagi cherol amana awaba phongdorakli amaromda Manipur poni yokhatna bahotna bada achauba thaudang lauramba Nagamapal Polo Club ki President Khoisnam Lukhoina May kuntraga mathoi da laikidabada Manipuri Pony and Polo Welfare Association gi cherol amana awaba phongdorakli Aroi beda bulletin sigi headlines samuk mayam da thamjari Manipur da ahan boy na black fungus ki case ani thengnare Rims amadi CJ Hospital da case amamam thengna ki bani loinana hau ki bapung kunmari da Manipur da miyoi chartret marputara nipan nongna COVID-19 positive oi krem miyoi taraga nipan na laikidre Chief Judicial Magistrate Imphal East na michen ni haina lautokhraba kangzam Karnajit Manipur Police ki akhanaba team amana ngasi Delhi dagi Imphal tamna purakre Laingak na jangsilakliba aggressive mass testing gi manung chen ngasi Imphal West ki Singjamai Chinga Makhong Mapada curfew thugaiduna lakpa miyoi kungamapan test tawbada miyoi mari positive oiramle Laibag asida haukiba pung kunmari da COVID-19 gi anoba case lak amaga lising kuntaret hangalaktuna chahi asigi April 8 gi matungdagi nongmada COVID case masing khwaidagi yamdana lakpa numit oire Amasung Central Government gi midyang makada chahi asigi July thakai hauraga nongmada laibag asigi miyoi crore amamam COVID-19 gi vaccine kapthoknaba pandam thamkre